ngasi numida wairam phongkiba panam pauksi edigi lukhusaraga maroibi I pausung myamna thamjagi ahanbada Naga gi lamsingda UNLF ki designated camp hangba yaroi NSCN United Nations Liberation Front UNLF Pambai Group amadi Indian government ani gi marakta handakta kuyek pinakiba peace agreement gi aduga mari lainana ngasi National Social Council of Nagaland NSCN akan mamiyeng sang magaloinana lup asigi maikidigi Naga taba maphamsingda hariba UNLF Pambai Group ki designated camp amata thamba yaro heba akan bo wafam thamnakli NSCN thadorokpa siroduda pallibadi Naga singi hak ngak senba amadi asu angam yahondana nungai fana lehenba loinana Naga singi territorial integrity ngak senba haibisi lup asigi to fodraba thaudangni lup asigi khwaidigi maruoiba thaudang asi Naga furup ki miyambu mapandagi pirakpa sapuksindagi ngakthokpa amadi community asigi miyam tangdu laitana leiba ingtapa environment ama ohenba haibisini lup asigi sirolosina makha taraduna Naga miyam ga tanaramba tawdana furup asigi miyam gi apambagi wangbada UNLF ki camp sing samgalakpagi matangda yaningdaba phungdokpaga loinana hairiba camp sing asi athubada hongdokhinaba loinana UNLF Pambai Group ki forcing Naga mafam sing thamjilakpa haibisi Naga sing bu thawoidaba madi awangba thakta kandem tawningai oiba thawongni haiba wafam thamlakpaga loinana hairiba camp sing asi athubada hongdokhinaba loinana UNLF Pambai Group ki forcing Naga mafam singda thamjilakpa haibisi Naga singbu thawoidaba madi awangba thakta kandem tawningai oiba thawongni haiba wafam thamlakpaga loinana NSCN amadi India government ani gi marakta peace talk ki khuyek pinakhibagi mawong aduga handaki UNLF Pambai Group ka peace agreement gi khuyek pinakhibagi mawong ani asi aduki matik tayonari haina sirol aduna maral sirakli atopa pawmana aikhoi punsinduna manabu wakhalonda laiba ngakminaba mathau tai L Rameswar aikhoi ngasidi makeup thokle mitei singi lingjal mitop singnasu khanglamlagani aikhoi punsinduna manabu wakhalonda laiba ngakminaba mathau tai haina kairau kendra gi MLA Loremam Rameswar miteina phongtokre wafam Universal Friendship Organization UFO na sponsor tawduna Laren kabida ngasi pangthokiba numit taraga mangani supna sathagadaba cultural holiday peace camp hawdokpa amadi awang nungsup pana tengol lakpa loisang hangdokpagi thoram saruk yaraduna mangna phongdokhibani thoram aduga mari lainana MLA Rameswar miteina hai Sterasigi oiriba phiba masida aikhoi haujik saphu manungda leiba ngaga pangni satningba mafam sinba tungna satpa ngamdabagi phibamda leiri koki militant singi designated camp singda Imphal Valley gi akoibada sajinduna mitei phurupku amukta pulap loisindanaba thausilamani haina lobiyai adubu laibuk phabadagi tampaki sarukti kanmang maure mangna makha taraduna Maharaj Sursan gi matamda Sursanpurasi mitei khakta khundaramba lamnamni adubu ngasidi more yauna mafam kyada mitop singna sangsilaktuna khundasilakli asuguma oirakliba phibam asida iraibak iramdam kananaba aikhoi ama toina punsinduna manabo wakhalonda laibak ngakminaba mathau tai aikhoi ngasidi makeup thokli mitei singi lingjel mayek singna khanglamlagani haiki atopa pawmana Kamjong district Myanmar refugee singi sathok sasinda kona athingba thamkhre paujal pausi degi mamang saidagi yumlonariba Myanmar dagi ain kaina Kamjong district sangsilakhiba Myanmar refugee sing district asida sathok sasingi athingba Kamjong district ki executive magistrate na order thoktuna thamkhre atarakam leitana Myanmar thokliba irang asina maram oiraga Myanmar refugee sing adu Kamjong district lomda safagataba yenglaga sangsilaglaba matung State Home Department amasung Kamjong district administrator na sinduna tuan refugee camp sing hanglaba matung Myanmar masa sing asi phawa refugee camp asida leihanduna lakhibani adubu Kamjong district ta masing yamlaba Myanmar refugee sing leiba maramna thowaningdaba thodok thokko yabigi oithokko leibana district asigi executive magistrate hungo yorekana Myanmar refugee sing asi makoina leiriba refugee camp dagi mapan thoktana leigadabani haibigi order ngasi thokibani order asigi matungina Myanmar masa singna district asigi mafam singda business tawba labor oina thabak suba natragana migi helper oina thabak subagi athingbu samle karigumba athingba si Myanmar masa singna violate tawba tarabadi logi matungina punishment pigani hari panmayai Kamjong district administration amadi State Home Department na Kamjong district leiriba Myanmar refugee lising mangaga humpuga taruki biometric sing registration tawbo loikre
Hauzik district asigi khulsing Namli, Wangli, Kensing, Ke Asang Khulen, Makan, Punamram amasum Kangum khulsing da hang relief camp sing da thamli. Aduga Manipur hauzik kamzong Tharaga, Urkhul, Tengnopal, Ferzol, Sandel amasum Susampur Myanmar refugee punalising Taragani Thoirom relief camp hangduna sangza pampiri haidi. Makasa tharak poina pauzal gi editorial mem na thamjage. Market policy semduna laumi singi thauna hapsi. Ngasi mak state asigi sing amasum tamda puthokli tuan mahi marong singi puthok sing mapalam gi mi singna pambe henarak paga loinana laumi senmi singi sentok lambi su fogalapli. Oirakli ba ahongba khongthang asima hauzik lairiba sarkar sina puksel sengna honabagi asoba mahini. State asigi Tamenglong da puthokli ba Komla Urkhul gi Kasai da phangliba Champra Ferzol da phangliba singi mapam ayambada puthokliba ki hom hairiba sing asida natana Wai gi pothok sing India gi tuan ba state sing da natana atai malem gi lepak sing na demand tawgi hengalak da natana farmers sing gi sentok lambi ama sem ngamle loinana state asigi sel thungi phibam phagat hanbada asobo mating hori state sarkar nasu farmers sing da araiba mong da loan pi duna pothok satok marang kaina pothokna bonari sarkar sina laumi senmi singi Thauna haptuna suning nomning bagi wakolon pokanduna cinjak da mipal tangdaba lamdam ama haibadu khutna lamba phangbi asa ama urakli matang sida nainaba yariba maruiba wapam mana lamdam sigi laumi senmi singna puthokliba mahi marong singasi mapalamda ka hena thadokhibadagi lamdam sigi miyamna tangai fadana nomagi siznariba polam kradi mausagi pot ki mamoldagi ka hena hengalakpagi awaba madi ngasi mak mayungnari Hairiba sida natana ohai gi pothokya su aikhoi gi kaithil da phangbigi sang hainingai leitana hantarakli oirakli ba thawong sina laumi sinmi singna pothokliba mahi marong sing kaithil phangbigi yamna hantarakli khudingmak ngasi kari gi no haiba taragati sarkar amadi sarkar gi makhada leiriba horticulture amadi agricultural department na market policy semdaba amadi ngak ki oiba thausil chathaduna lakpanani maramaduna lamdamasi Sahong lamdam ama ohenanaba chinjak da mipal tangdanaba sarkarna tungkoina satnagadaba market policy ama sema tangai fadi market policy semdrabadi lawu singu amadi farmer singna chinjak marang kaina puthongnabasu aikhogi kaithil da potchagi mamal ahong mamal da phangan mangamloi lamdam sida puthokliba mahi morongi sathoki bolum yenglaga ehenba pothok mapan thadokpa license sarkarna pigadabani Miyoi kharana sendongi dama khalaga sathariba karbar si thingadabani lamdam asigi miyam gi darkar roiba chinja ki awat padu akaknaba thausalama sathadrabadi mention mangamloi hiram sida akhang hai tanaduna tung koina sanagadaba lamdam sigi sunaba market policy ama atubada semna bonasi chinjak tami pal tangdaba sakhotpa nungai yaphaba lamdam ama ohenbada sarkana mangzil thana thaudang noksi Sahigi budget ta horticulture amasum agriculture department ki lupa crore kya hablabasu matam ga sunaba mahi marong puthokna ba amadi lamdam asigi lairaba laumi singi income henganaba market policy semdrabadi sinjakta mipan tang ba haibadu kokpangam khiroi makhasa tharak poina kangla pawri ki topa paw mana hijack tawkiba truck mai tharamle miyema bomb aniga kona na fogathre Mode the labor commando singi barrack sanaba laingoi pubani haiba driver amadi handyman tamthina phuraba matung hijack tawduna pukiba truck dipper adu mai thadoklamne hadi hijack tawkiba truck adugi khungul libegi thabak nga seyuk satharakpada more gi bypass lambi gi mafam amada mai thadoklamkibani truck adugi ayamba saruk maina tumna sakre thagdo asiga mari lainana miyoi sing foganaba makhatana Mga suba AR gi team amana thibu humbi thabak sathabada nga sa ayuk pung nipan ga makhairam tabada bypass lambi gi Sikkim village manakta miyuema IED ani ga kona na fagat pangamle pharaba miyuedu gi maming Solan Hawkip Allies Lenin Sahin Nifu Apokpa Kholmang Hawkip Khawi more gi mission beng dagini thagdo osugi matang na police na case ma lokot pagaloi na thagdo osida makhata na sena ba miyoi sing fagana ba honari haidi loiselak poina aten ba paw khra Maizrao English School gi mahiroi singi award apa yengsinkre Committee on Civil Society Kanglai Park CCS ki amadi Student Union of Kanglai Park sukna iro Maizrao ta leiba Maizrao Model English School satuni school sida tamliba mahiroi chamaga humdraga mapan gi award apa sing yengsinduna mating pangkre mahiroi singasi ayamana Saidel Mangzil Wangu Laingaubi
Lengang Tabi, Pombikok, Tangjeng, Sugunu, Sherau, Gwaltabi, Phayeng amasung Churchampurna singbasingdagini. Hairiba mairoi sing asigi guardian sing ayaman relief camp da leiba madi khulngak liba sing ayamani. Mahairoi sing asi saba thakpagi danatana lairik laisu fazana tambirami amadi culture ga mari lenaba program kya su tambirami. Masida lenga ki mekaidigi so ahen mamiyeng sang biu haina CCSK gi president Jitendra Ningombam gi mekaidigi fongdurakli. Amarumdana Malem Thongam police lokatre Lamdam sida thokliba irang ase loisinduna tangdu leitaba phibam ama pura o haibigi dabi tawduna sidriba phawo sara hienbigi khongjang changsilakhiba Malem Thongam makhata nangasi samu makhongda leiba samu makhongda sara hienbigi khongjang changsingkhre tongda nupi police ki team ama laktuna makpu layengnabagi damak pukre haidi amarumdana saumbum amade paurabigi khulngak libasingda mateng pangkhre Impal East District ki manung sana lariba sawungbum amadi paurabi da khulngak libi isilinaw singda ngasi maitai aikoi pullasi United We Stand WhatsApp group ki thawmi singna mafam dura satuna khongrau cargo taruk t-shirt taruk scarf kuntraga taruk bag taret jacket taruk khungup jurama ising amadi asathak sing tengbang dunu khulngak libi singa dugi awaba da saruk yakre ngasi gi tengbang khongsat adu da group asigi senior advisor Rajendra Pangambam Amadi KK Wahengbam Anina Lusingki Group asigi admin Bobo Kundrakpam yauna atai member kyasu saryaki Khulngak liba maitai na amana imaleba ki damak akiba leitana yeknabaga hanba leitana mayoknaba haibasina aikhogi amatta ngairaba pandamni aikhoi khak sokthaba nairoi pangal thona khak halloi haina phongdoraki haina group asigi admin gi thadorakpa siol amada hairi aduga hausi koina di mayam pau si matang sa lusinjarage amasum mayam puna anauba update ngaminasi